Mamangi episode Maheski Haukibagi Punsigi wari tarba matungda Inspector Akasna Chingnarambatu Asingba Makni Haiduna Khanba Hauraklami Amaramdana Nilam Mahesna Haiba wasing adu Thazarabasu Police Officer Amagi Mangak Samamabu Nuksit Amana Kaktuna Puduna Chatkabagi Wafamasi Mahaksu Khanfa Mama Kanglamde Maheski wari Pumna Maktar Matungda Nilamna Mahesta Ngasidi Aigi Kolesta Function Amalaye Maduda Nangsula Aning Mani Haiduna Hairami Ai Soidana Lake Haiduna Mahesna promise Toduna Hairami Adodi Hojik Chalasilao Haiduna Nilamna Hairaklami Mahesu Hoi Chalasilao Hairaga Mahaki scooter adu start Taurami Nilam scooter adugi maning the family Amati scooter adu Thakalatuna Scooter si Fazabana Loide Ahan Bamale Parabani pen Toxalorise Marak Marakatsu Karigumba upgrade Krataugadabani Maduna Koigi Wakal Sisunungayan Bani Nilam Giwahi Adutaratuna Nofet Tauratuna Scooter adu Togduna Chalingata Ikankotana Maheski Fonadu Kinglaklami Mahes Scooter adugi speed adu Kara Taptarami Amati Lambi adugi Mapanda Scooter adu Kamduna Mahaki mobile adu Putoktuna Yenglami Phone adu Kanagumba unknown number Amataki Lak Poirami Mahes na phone adu Paikhalami Amati Hello Kanano phone tawidesibo Haituna Hanglami Matang aduda Amaramdaki Kanagumana Konjela adu Kara Chaurapna Mahes na Trapaidesibo Haituna Hanglaklami Konjela adu Tabda Mahes Punganglami Amati Makona adu Kara Tablapna Hoi Ai Samak Mahes ne Paichareise Kanano phone tawidesibo Haituna Hanglami Sub Inspector Loyani Yamna Tuna Kawidana Nangdia Sub Inspector Loyana Muklaga Kumlaklami Ming adu tabaga Ngayaki Mamangda Harau na Lejaramba Maheski Maithong aduda Akibagi Mami Mataraklami Maheski Mong adu Bada Harau na Lejaramba Nilamsu Wakaladu Kara Nungaitaba Horaklami Amati Konjela du Kara Tablapna Kanano Haituna Hanglami Adubu Mahesna Mahakna Hangliba Wahang aduki Pakum Pitringaita Maheski phone aduda Sub Inspector Loyana Mok Karigumba Mahiraklami Hello Nangbu Football Sanadiro Mahes Nilamda Makudna Katuna Ngahak Ngaina Ba Haiduna Hairami Amati phone aduda Kana Laizadaba Magum Sanade sir Gari Thorambani Gari Lebe Yaurage sir Hojikta Police Station Dalao Tabag Malay Haiduna Sub Inspector Loyana Hairami Hojik Lao Hairo sir Haiduna Mahesna Yamna Kina Hanglami Karino Hojik Lakwe Yaro World Cup Sanabasali Ranangbo Haiduna Sub Inspector Loyana Yamna Mi Usita Bamongda Hanglaklami Kadai Diki World Cup no da sir Chatte da sir Haiduna Mahesna Amu Konjela Dukara Tablapna Kumlami Ado Eredi Karathuna Lao Aikoi Tabagatesu Yamna Lekre Ani Haiduna Sub Inspector Loyana Hairami Mahesu Hoi sir Lage sir Hairaga phone adu Thamlami Maheski Maithong aduda Akibagi Mami adu Tabada Nilamna Kaidawa Yaurage Nangna du Yamna Pakhaliduna Karigino Kanano phone Taurami Dubo Haiduna Hanglami As police officer dune Amuk police station da lau haire Haiduna Mahesna Kumlami Police station da lau haire Haibadu Tabaduda Nilam Masadu Pakhatlami Nilam Kina Ngaranga Hingnangbo highway aduda Kanamantana Wodeko Haiduna Mahesta Hanglami Mahesu Kina Kangdeda Madudi police station Chatlaga Kangba Haiduni Handakti police officer Singdona Ingoda Chingna Krabadi Lemna Tagadaba Mandi Haiduna Hairami Matang aduda Nilam Gimiding adu Lambi da Leptuna Ledamba Maiba Matatarami Maiba adugi Haksang adu Ut Amadi Leba Ngakta Tairami Maiba adugi Masamana Singadu aduki Matikta Sanglami Habida Matam Kuirabadagi Kalaktaduna Lerakpasumalami Masamana Sang Tuna Akibaki Saktam Oiriba Maiba Duna Lambi adugi Mapanda Leptuna Nilambu Munna Yengduna Lerami Maiba adugi Mideng adu Yamna Sathiba Madi Akibagi Mideng Ama Oirami Adubu Maiba adubu Wada Nilamgi Maithong aduda Akibagi Mohuta Harauba Madi Angakpagi Mami Ama Taba Urami Mahes Akibagi Saktam Oiriba Maiba Madi Nilam Namunna Yengnaduna Leibadu Leptuna Yengduna Lerami Mado Wada Mahes Mahaki Awaba Singadu Ngahaki Oina Kaurami Amadi Maiba Duda Yamna Sauna Oza Maiba Karino Nangna Yengidabo
Nangi sinfam aduga nangna tokthoraidoga yamna chanate chalo sidagi haiduna hairami. Maheski thaksi khaksi yaudaba amati usit thoidabagi wangang adu tabada maiba aduna Mahesta munna yenglaklabi amadi sor adu sangna holami. Nilamsu khudak to ontharakuna Mahesta yenglaklami amadi karino nangna toridubo kari wangang sangangno nangidubo haiduna hairami. Asumaina masamana khaksalaga maiba oiba hekta yaba nate aduga karamba maiba lamida satpa nupi angangsingbu asingba midengna yingba hongnabraba haiduna yamna sauna Nilamda Mahesna hairami. Maduda maiba aduna Mahesta yamna sauna he apangbangang karigino nang nami suk yamna sitrise nang dasa tajani he haiduna hairaklami. Maiba adugi wahai adu tabada Mahes yamna saurami amati maiba aduda dasadi nangni tadoribase hojik nangna nupi asida dukmunna yengido karigino chalo sidagi haiduna hairami. Maheski wa adu tabada Nilam yamna sauna amati khona du khara kalapna yare nang hojik wa machet nama phongangano tumina layo haiduna hairaklami. Nilamna duk yamna saubado ubada Mahes thamoida nungaitaba amati faurami amati karigino nangna ongkhatana ingonda saujalaiduna maiba sina nongonda yengido yengano hairaga haiduna Nilamda hairaklami. Makhoi anigi mataw adu ubada maiba du sor sangna holaduna leptuna leirami. Hoi sauri bani nangna maiba sida du yamna thaksi khaksi yauduna ngangido karigino haiduna yamna sauna mukasu Nilamna hairaklami. Nilamgi mong adu ubada Mahes khanfam ama khanglamde amati tuminna leptuna leirami. Asomdana Nilam makhuna nilona duna maiba duda oja maiba mana ngangliba wasinga si saudi saubigano magi maigedagi aina lalle haijari yaragati mabo mukta ngakpiyo haiduna khurumduna haijarami. Madobada Mahes yamna ngakna Nilamda yengduna leirami adubu maiba du sauba khara fabagum malami. Nilam nangna toribasibo karino haiduna Mahesna yamna ngakna hanglami. Aina tauribase nangidamaktani haiduna Nilamna khumlaklami amati amukasu maiba aduda mahakpo amuktati ngakpiyo haiduna khurumduna haijarami. Maiba aduna Nilambu munna yengduna Nilam tamna khongthang adu tapna thangduna changsilaklami. Madobada Mahes amukka hena sauba hengalaklami adubu maiba adudi Nilam tamna tapna asum changsilaklami amadi Nilam makhut adu lonaduna karimata haidana tumina leptuna leirami. Maiba adu Nilamgi manakta changsilaktuna leplami. Maiba amadi Nilam hojik maika onsinaduna mitka amata kuptana munna yengnaduna leptuna leirami. Nilamgi mong adu ubada maiba aduna mahakpu laining laison kaya sonduna pangthangi basu malami. Mado ubada Mahes makhoi anibu yamna ngakna yengduna leirami. Matang aduda ikang khongtana maiba aduna makhut ani lonaduna Nilamda khurumlaklami. Mado ubada Mahes amadi Nilam pungangaklami. Matang aduda maiba aduna Nilambu munna yengladuna kanna noklami. Maiba aduna nokpagi khonjal adu amuka hena haupa hengalaklami amati mafam aduda pungnin nilami. Amati maiba adu maning leithoptuna mafam adudagi tapna chatki. Mahes na ngasi fawo Nilam adumna tumina amati aduk yamna serious oiba ukhidri. Mahes na Nilamgi sagan aduda makhud adu thamduna Nilam kaidawragi nangbo haiduna hanglami. Maduda Nilam karigba wakhal ama khallubadagi wakhal khangta tarakbakum tawrami amati Mahesna mamai adu tapna leithoraktuna yenglaklami. Maduda Mahesna mukasu kaidawragi nangbo haiduna hanglami. Kaidawrage kaisum tawde nangna adumaina mi khanaradi nangonda tariba dasado kokpadi lairadana atopa dasa amada amuk taba tare haiduna Nilamna khumlaklami. Ai adu ada khangde nang asumma midagi thamna layu haiduna Mahesna hairaklami. Maheski wa adu Nilam yaninglamde amadi Mahesta tose mase wase tosi hojik aina waribadi nangbu police station da kawraglibase karigi oribano haibaduni. Waraba madi khutong thirba matam aduda Mahes Nilamga matam kharabudi leningami adubu karibudi upai leri mahak police station da chattabadi yaramde. Nilam Maheski damakta yamna warami amati nang police station yoraba matungda yamna confidence leina wado ngangadamni ko
haiduna hairami aduga ngarang ahingdo nangonda kanamtana uhogdabu oiragadi karimata haibagi mathok tadeko haiduna su hairaklami Mahesh mapugning adu yamna wajarabasu nilamda nangna hairido adumak tauke aduga nangi college ki function dusu yawbalaki haiduna hairami Mahesh na wahi adu nilamda haibabudi masana masabu themjabagum malami adubu Mahesh ki wahi aduna nilamgi maithong aduda haraubagi mami amabudi tahalami Nilam na Mahesh bu chetna konsilami adubu Mahesh ki mapugning da khaliba wakhal adudi Mahesh natana atai kanamatana khanglamde asum tawduna Mahesh uchinna china police station da yawraklami mahaki scooter adu mapanda khamlamlaga yamna kina police station adu ki manungda changlaklami police station adu ki manungda changapaga Mahesh police station adu ki manungda koyeng yenglami mahaki binek adu sub inspector loya natraga inspector Akash bu koithi thirami police station adu ki manung adu da police officer karadi complaint ni balakpa mi sing adu ki wa adu amata tadana famduna leirami aina haidetana kaisum tawro haidana moido ki halline police officer aduna complaint ni balakpa mi adu da adumna hairami matang adu da Mahesh ki phone adu khinglaklami mahakna phone adu lokthokuna yenglami phone adu da lakliba number adu mamang da lakiba unknown number da sub inspector loya na tawrakiba number adu oirami Mahesh na phone adu paikatuna wangang ge haiduna tawbaga phone adu dagi yamna chawba khonjela balaklami pong kayamuk changkhigadono police station yorakpada ai atai thabak su lei haredana phone tawrakliba misakatu sub inspector loya oirami Mahesh na sub inspector loya bu themduna sir aidi police station da leire sir hoidi udedana haiduna hairami Akash sir gi cabin da lao haiduna sub inspector loya na kumlaklami Mahesh su phone adu kathalami amati inspector Akash ki cabin da changlami inspector Akash na Mahesh bu ngaihak munna yenglami amati famna na ba haiduna hairami Mukesh su tumina famlami inspector Akash na cha adu chingla tuna Mahesh da asumna hanglaklami ngarang ahingdi nang kadai da leiruge Mahesh na ngasai kiramliba sisu wahang asi hanglakani haiba sini Mahesh na tumina famduna leibadu ubada inspector Akash na wahang amagamuk hanglaklami ngasi dagi chahi ani gi mamangda cricket ground da nangna mi amabu phuge haiduna stamp paitara koitan tana khibra ha wahang adu tarba matungda Mahesh amuka hena kiba helami mahak wangang baka amata ngamlamde Maduda inspector Akash na mahak bu munna yengtuna yamna sauna police sing sebu nangna apangbani haina khalurabo nangna wari ama hekta lisalam laga akhoi khupa khuraga lehuni na khalurabo nate sir ai di kai dawge admaina khandoino sir Mahesh na yamna kina hairaklami ado eradi object aseng budo hairo nang ngarang hing kadai de lerubage adoga nangna chahi ani mamangda nupado hat kena tanaruiduna kari maramgino inspector Akash na cha thakna Mahesh ta hanglaklami Mahesh wakhan ngai ha khantharaga sarai ngarang ahing yumdalei haituna khomlaklami Mahesh ki pakhum adu tabada sub inspector loya amati inspector Akash makhoi masen yengna duna kana noklaklami mana hari jatao ngarang ahing ma mayimda lei hai atai kari wari sajinaraga hairak toino khangti inspector Akash na karim kathaina duna sub inspector loya da hairami madu ki matungda sub inspector loya na Mahesh bu warning pituna nangna sengbato thuna hairingangi nangi afabo oigani haiduna hairami sir aina hairise asengbane haiduna Mahesh na yamna kina amukasu hairaklami matang aduda inspector Akash ta mahaki ngarang ahingi phone gi location atu puthokduna yengo Ronaldo mase ngarang ahingi nangi phone gi location ni ngarang ahing nang national highway da leirui habasi mase na mayak seng na takle bane mado sungarang ahing aikhoi ki police staff amagi mangaksam kaktuna hatlamba matang adudani inspector Akash ki wahi adu tabada Mahesh yamna kirami amati mahaki mamaya adu humang anapi kaba hauraklami sub inspector loya su makhoi ani ki wa adu gi marak thatuna sir ngarang hingi thokdoga adu gi matongdagi mase angang sina mahaki scooter adu su pen tausan gharabani Mahesh na hauji mahak na pi ka dori ba pakhoma sikarino haibadu confirm ma khanglamde
Sub Inspector Loyana yamna sauna amadi khonjel adu khara kalapna karigino nangna nangi scooter adu pen tawsaliribado asengbodo hayu natrabadi nang khudong thibada tagani nang Mahesu yamna kina Sir ngarang ahing ay National Highway dagi yumda chatpane scooter adu su yamna malle haiduna pen tawsan bani sir haiduna hairaklami masigi angang se irai laina haidorakadaba mande lockup ta namsilu mase angang se haiduna Inspector Akasna Sub Inspector Loyata order piduna hairaklami lockup ki maming adu tabaga Mahesh yamna kirami amati soradu sangna holami Hauzik Mahesh mahaki lemauri papunsi adu jail manungda laikhigadra natraga Mahesh police ki pressure da kiduna mangonda taina seliba thokdogadu mahak masana yajakigadra masai pumna magasi khangnabagi damakta Manipuri horror series ki National Highway ki mathangi episode taba kaubiganu wari asibu karigumba mayamna pambi patharagadi channel asibu subscribe tawbiramu amadi video asibu like and share amamta tawbiramu mathangi video da anopa episode anopa wari amaga loinana unarasi habasiga loinana yengkopam loyang anbana mayam pumna maktaki kaina bagya thagni sari